ꯁꯦ ꯃꯨꯠꯇꯣꯔꯕꯅꯤꯀꯣ ꯀꯨꯏꯔꯔꯣꯏ ꯂꯥꯟꯗꯤ ꯇꯣꯛꯈ꯭ꯔꯣꯕꯀꯣ ꯃꯩꯇꯩꯁꯦ ꯂꯣꯅ ꯌꯥꯕ ꯃꯑꯣꯡꯗ ꯃꯨꯠꯂꯗꯕꯅꯤ ꯃꯨꯠꯄ ꯍꯥꯏꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯑꯩꯈꯣꯏꯅ ꯃꯨꯠꯇꯣꯏꯁꯤꯗꯤ ꯀꯃꯥꯏꯅ ꯃꯨꯠꯇꯣꯏꯅꯣ ꯍꯥꯏꯔꯀꯥꯟꯗ ꯕꯣꯝ ꯑꯃ ꯇꯥꯔꯒ ꯑꯩꯈꯣꯏ ꯄꯨꯂꯞ ꯁꯤꯔꯒ ꯃꯨꯠꯀꯗꯕ ꯅꯠꯇꯦ 시스템나 묻도이니까 미싱 야마이세 숨 땀나 땀나 숨 망칠라바 아토바 포럼노 숨 마싱도 숨 해갈라가디 아코이 묻레다나 시 묻도이니 아도다 가난 묻도이노 할까다 마이타이나 호징바 방은 깔리 라우르시 까리기노 방은 깔리 라우르시 까리기노 political power se maitaida lei 아코기 마리푸르기 political power maitaida lei 가만 lei MLA 홍푸기 만ung다 니푸세 마이타이노 오이바니나 아코이나 로버 와랩세 마사기 아토파 싱기 MLA 마양 싱두네 인더방암데바코 아두가 마이타이나 마싱 숨 소다라칸다 카이도레 싱미 싱나 로기바 와랩도 마이타이나 인더바 야로에바 마두다니코 아코이나 마이타이 무토레나 하이제 아두니 간바 까나 암타는 가모 아이나 간바가 모이 아람바이 팅골나 간바가 모 에가 실라 훅처럼이시니코 사히슈 타자람게 sahi tara mangagi manungda maitai ai khoi se karmai tauge se yengo ngasi ai lai mamang dan lepang ngangin ko ngang se hayeng yengo sahi tara ngasi mayam loi hingini na akoi maitai karmai tauge sam ti maram harak ai hajarage india ka mena lauthokre 2026 ko 25 harasi 25 sida mikok thigani hai mikok eti kano mi masing thigani hai bani taw ko anga janoi taw pungchang na taw noi ni yam maru oi se ko akhoi ne census haiduni english ta mi masing thiba mi masing edi yum amada mi kaya leige mi manga leiba tara leiba na yum kok ki masing thiba se si census ko iko census se 2025 sida tawrane ba handak ki chahi da tawne ba ko aduga census se karam matamda loini 2026 ta loine ba ko hek loi ba ga delimitation tawni delimitation de kaino delimitation de yango akhoi assembly constituency kaya no hongpu leidana hongpu leidise MLA se hongpu ti dum leiba aduga kendra se samdokkodoriba kakching se leigadra leiroida khangre kamai leidun leiroida khangya gari kakching ki missing se hojik voter se kaya leigya kanda lising kutha manga lei lor se bako kutha manga lei basida akhoi ki manipur gi apunba mi masing se masing jina kendra hongpu sida assembly sit hongpu sida yentho bako yentho kanda केंद्र की सागदो मीसे लिसिंग हुमदा सागदबनी बोटर हुमदा लिसिंग हुमदा साने यारगदी सि सुदेदना कचिंग जी सुदरे कुथा गादा गायरबना तंखाय मोलेको वालबरिना कचिंग जी मुथलो अदुगो वोगाय द पुल्लो नबानी सि मसिंग यामदबनिना हार कचिंग अदु मुले वोगाय ओनग्रेसे सि ओलेको सुमाइन तौदना मैतैना अखोइना MLA ओइना फंगमबा सिटसे हंदक किसलिदा निपान दगिना तराबो मांगखने मैतैना ओइरंबा सिटसे निपान दगिना तराबो मांगखनी करिना मांगबसे यंजको अखोइगी मैतैगी मसिंगसे अखोइना येंबा कांदा लाख तरा मंगादगी हेंदी only 15 लाख सक्तने अखोइ लेजको अदुगा नागागी मसिंगसे होजिक लाख निपान निको कुकीगी से मोइना हंदै लाख तरेत मुग लेबनी अदो मोइ असुमना खंदगी मयाम होजलखरे हंदगी लान मंगीदा अना मोइसु निपान की मयादा लेरनेबको निपान मया लेरमनी अदुना कदौरे निपान अनिता तरुक अखोइदगी मोइने हेंग्रेको हेंग्रेगदी ngसाइगी होंफु लेरमबदो तंखाय येनरोने कुंथ्रा मोइना कुंथ्रा अद मोइना खरे हेंगिबगी मोइदा अनि म खाइरो कुंथ्रा थोइ लौग्रेको अदुना कदौरे हयेंग गमेन सेवक मतमददी कदौरे नागा नोइना मुक्सि मिनिस्टर ओइरो मोइ अमुक सौगलगेना अमुक सौगटपा अदगी कुकी नोइना मथंगी तहनगी तरनजि तारे अखोइ नागा अमुक सौगलगेना मोइना अमुक ओइबा अदु अखोइ सोनाकंदा होइ लाउबा लाइंगौ लायानि मदाम साहारगा मयामना ओइना लाउइदना अदमाइना अखोइना लाउ लेहौदोइबा मसिनिको अखोइना मैतै मुटपा हाइसे अदुने कदौरे मैतैना सेमिसो ओइ फंगरोय मैतैना सेमिसो ओइबा मणिपुर से फंगरोय कनाना ओइनी अमुंगना नागाना ओइनी अमुंगना कनाना ओइनी कुकीना ओइनी बको अदुगा मैतैगिदी तंगाय फदना मंत्री अहुम पिरो मरी पिरो तो ओइना खोइ स्वाइदा होजिक तोंगरिसे होजिक तोगांदा ट्राइबल सिंगी क्या सिप क्या पी मंत्री अनिहुम पिरो तो इदना सुमाय तोंगना मैतैगी सिर अनिहुम पिरो तो फिल्म लाकने मतबदुदा कय माय तौरे अखोइ मैतै से मुतले यारेको अखोइगी मपांग कनबदु लेत्रेदना अखोइगी ओइबा वारेब लेत्रेदना सिनि लैसिंजि अदुदा सिलाकांदा अतोपा मरु ओइबा मैतै मुननबगी मरु ओइबा मरम अमा को मिसिंगदनी को अखोइगी सनु निंगोलसिंग से
ꯃꯣꯏꯅꯅꯦꯕ ꯏꯒꯤ ꯄꯜ ꯉꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯇꯣꯏꯁꯤꯀꯣ ꯃꯩꯇꯩꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯀꯗꯕ ꯆꯅꯨ ꯅꯤꯉꯣꯜꯁꯤꯡꯁꯤꯅ ꯀꯩꯗꯧꯔꯦ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯗꯤ ꯑꯗꯨꯝ ꯌꯥꯕ ꯃꯌꯥꯡꯗ ꯌꯨꯝ ꯄꯥꯟꯕꯁꯦ ꯌꯥꯝ ꯄꯥꯝꯖꯅ ꯄꯥꯟꯈꯠꯂꯛꯑꯦꯕ ꯁꯤꯅꯤꯀꯣ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯕꯥꯃꯣꯟꯁꯦ ꯕꯥꯃꯣꯟ ꯌꯥꯎꯔꯝꯒꯅꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯁꯨ ꯌꯥꯎꯔꯤ ꯒꯅꯦꯁ ꯂꯥꯟꯁꯨ ꯌꯥꯎꯔꯤꯀꯣ ꯕꯥꯃꯣꯟꯁꯦ ꯃꯩꯇꯩ ꯅꯨꯄꯤ ꯂꯧꯕꯁꯦ ꯃꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯂꯥꯏꯒꯨꯔꯨ ꯍꯥꯛꯇꯛꯇꯒꯤ ꯃꯣꯏꯁꯦ ꯀꯌꯥ ꯌꯥꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯅꯤꯡꯉꯣꯜ ꯆꯠꯄꯁꯨ ꯃꯩꯇꯩꯗ ꯃꯌꯨꯝ ꯄꯥꯟꯕꯁꯨ ꯌꯥꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯣꯏꯗꯤ ꯐꯨꯔꯨꯞꯇꯣ ꯄꯤꯛꯄꯅꯤ나 ꯄꯤꯛꯏꯕ ꯐꯨꯔꯨꯞꯇꯣ ꯃꯣꯏ ꯃꯁꯤꯡ ꯍꯦꯟꯒꯠꯄ ꯄꯥꯝꯃꯦꯕꯀꯣ ꯃꯣꯏꯒꯤ ꯅꯤꯡꯉꯣꯜꯗꯨ ꯁꯨꯝ ꯆꯠꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨ ꯃꯣꯏ ꯃꯁꯤꯡ ꯁꯨꯝ ꯍꯟꯊꯔꯛꯏꯗꯅ ꯑꯗꯨꯅ ꯍꯦꯛ ꯌꯥꯔꯤꯈꯩ ꯃꯣꯏꯅ ꯃꯌꯨꯝ ꯄꯥꯟꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯃꯩꯇꯩꯗ ꯃꯌꯨꯝ ꯄꯥꯟꯕꯁꯦ ꯊꯤꯡꯉꯦꯕꯀꯣ ꯏꯟꯊꯣꯛꯅꯩꯌꯦꯕꯀꯣ ꯑꯗꯣ ꯃꯩꯇꯩꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯣ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯄꯣꯠꯅꯤꯀꯣꯁꯦ ꯁꯤꯒꯤꯁꯦ ꯑꯗꯨꯅ ꯃꯥꯅ ꯃꯌꯥꯡꯗ ꯃꯌꯨꯝ ꯄꯥꯜꯂꯅꯤ ꯄꯥꯜꯂꯀꯥꯟꯗ ꯑꯥꯗ ꯂꯨꯍꯣꯡꯉꯨꯔꯒ ꯃꯌꯥꯗꯣ ꯁ꯭ꯋꯥꯏꯗ ꯄꯣꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯐꯤ ꯁꯦꯠꯆꯜꯂꯦ ꯐꯩꯖꯣꯝ ꯁꯦꯠꯂꯦ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯂꯩ ꯄꯔꯦꯡꯒ ꯍꯨꯝꯅꯗꯅ ꯇꯧꯔꯒ ꯃꯗꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄꯗ ꯊꯃꯣꯏꯁꯦ ꯀꯥꯏꯌꯦꯕ ꯇꯉꯥꯏ ꯐꯗꯅ ꯍꯣꯡꯗꯕ ꯌꯥꯗꯕ ꯌꯥꯎꯔꯁꯨ ꯍꯣꯡꯉꯨꯔꯣ ꯑꯗꯨ ꯀꯩꯗꯧ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯊꯥꯒꯠꯂꯒ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡ ꯃꯌꯥꯝꯗ ꯅꯣꯏꯅ ꯏꯟꯁꯜ ꯇꯧꯗꯣꯏꯅꯤ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯌꯨꯝ ꯄꯥꯜꯂꯁꯨ ꯌꯥꯏꯅ ꯏꯟꯖꯟꯗꯣꯏꯁꯦ ꯀꯔꯤꯒꯤꯅꯣ ꯁꯤꯅꯤ ꯑꯗꯨ ꯀꯩꯗꯧ ꯂꯩꯒꯦ ꯁꯤꯅꯤ ꯀꯜꯆꯔꯗ ꯉꯥꯛꯅꯦꯅ ꯂꯩꯔꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯗ ꯀꯩꯗꯧ ꯂꯩꯒꯦ ꯁꯤꯅꯤ ꯑꯩ ꯍꯪꯅꯤꯡꯉꯤꯁꯦ ꯂꯨꯍꯣꯡꯕꯗꯨꯗꯤ ꯊꯤꯡꯗꯕ ꯌꯥꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯗꯤ ꯊꯤꯡꯉꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯗꯤ ꯊꯤꯡꯉꯨ ꯂꯨꯍꯣꯡꯕ ꯊꯤꯡꯉꯨꯔꯗꯤ ꯌꯥꯔꯣꯏ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯌꯥꯗꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯆꯞꯄꯤ ꯑꯃ ꯊꯥ ꯇꯥꯔꯦ ꯂꯧꯊꯣꯛꯑꯣꯏꯅ ꯃꯗꯨ ꯑꯉꯥꯡ ꯃꯌꯥꯝꯗ ꯃꯗꯨ ꯏꯟꯖꯟꯕꯣꯏ ꯊꯣꯛꯑꯦ ꯑꯩꯅ ꯍꯥꯏꯕꯁꯤꯕꯨ ꯄꯟꯊꯧꯏꯕꯨ ꯀꯔꯤ ꯀꯥꯏꯒꯦ ꯅꯠꯇꯗꯤ ꯌꯥꯔꯣꯏꯕ ꯑꯗꯨꯒ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅꯗꯤ ꯌꯥꯗꯦ ꯌꯥꯗ꯭ꯔꯒꯁꯨ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯌꯥꯗꯣꯏꯅꯣ ꯑꯩꯈꯣꯏ ꯈꯟꯅꯁꯦꯕꯀꯣ ꯃꯌꯥꯡꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯅꯤꯡꯉꯣꯜꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯣꯇꯣ ꯄꯤꯕ ꯆꯨꯝꯗꯦ ꯁꯨꯡꯌꯥ ꯌꯥꯗꯦ ꯀꯕꯨꯏꯗ ꯄꯤꯕ꯭ꯔꯥ ꯌꯦꯡꯉꯣ ꯀꯕꯨꯏꯗ ꯄꯤꯕ꯭ꯔꯥ ꯌꯦꯡꯉꯣꯕꯀꯣ ꯀꯕꯨꯏꯁꯦ ꯈꯨꯜꯗꯨꯗ ꯃꯩꯇꯩꯗ ꯃꯌꯨꯝ ꯄꯥꯜꯍꯜꯂꯣ ꯍꯜꯂꯛꯑꯒ ꯃꯥꯅ ꯌꯨꯝꯗ ꯁꯥꯒꯦꯅ ꯂꯝꯗ ꯄꯤꯌꯣꯗ ꯀꯕꯨꯏ ꯈꯨꯜꯗꯨꯅ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯠꯂꯤꯁꯦ ꯀꯩꯗꯧꯔꯦ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯉꯥꯛꯇꯅ ꯂꯩꯄꯥꯛꯀꯤ ꯂꯣ ꯉꯥꯛꯇꯅ ꯌꯥꯗꯦ ꯈꯨꯟꯅꯥꯏ ꯂꯣꯟ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯌꯦꯕꯀோ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯂꯣꯟꯅ ꯃꯃꯥ ꯃꯄꯥꯒꯤ ꯁꯝꯄꯇꯤꯁꯦ ꯄꯤꯔꯣꯏꯗꯕꯅꯦꯕ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯗꯤ ꯄꯥꯟꯈ꯭ꯔꯦ ꯆꯠꯈ꯭ꯔꯣ ꯃꯥ ꯊꯣꯛꯄꯀꯣ ꯆꯪꯕ ꯌꯥꯏ ꯆꯪꯕꯗꯨ ꯄꯔꯝꯗ ꯆꯪꯍꯟ ꯇꯥꯔꯦ ꯌꯦꯜꯍꯧꯃꯤꯗ ꯅꯠꯇꯕ ꯃꯥꯁꯤ ꯅꯠꯇ꯭ꯔꯦꯅ ꯂꯧꯕ ꯌꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯀꯩꯗꯧꯔꯦꯕꯨ ꯑꯩꯈꯣꯏꯒꯤ ILP ꯄꯥꯁꯀ ꯄꯥꯏꯔ ꯆꯪꯉꯛꯄ ꯇꯥꯕ ꯁꯤꯒꯨꯝꯕ ꯁꯤꯁꯇꯦꯝ ꯑꯃꯁꯨ ꯑꯩ ꯇꯉꯥꯏ ꯐꯗꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯌꯥꯡꯗ ꯌꯨꯝ ꯄꯥꯟꯕ ꯌꯥꯗꯦ ꯀꯔꯤꯒꯤ ꯌꯥꯗꯦꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯒꯤ ꯄꯤꯛꯈ꯭ꯔꯕ ꯐꯨꯔꯨꯞꯁꯦ ꯀꯟꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯍꯥꯟꯕꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯦꯞꯄ ꯉꯥꯡꯉꯤꯁꯦ ꯀꯌꯥ ꯀꯨꯡꯒꯣꯟ ꯀꯥꯡꯉꯤ ꯉꯥꯡꯉꯤꯁꯦ ꯑꯩꯒꯤ ꯐꯨꯔꯨꯞ ꯀꯟꯅꯅꯕꯅꯦ ꯑꯩꯒꯤ ꯃꯩꯇꯩ ꯀꯟꯅꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯩꯇꯩ ꯀꯟꯕꯁꯤꯗ ꯆꯅꯨ ꯅꯤꯉꯣꯜꯁꯤꯡꯅ ꯊꯧꯗꯥꯡ ꯂꯧꯒꯗꯕꯅꯤ ꯃꯣꯏꯅ ꯀꯩꯗꯧꯔꯦ ꯃꯣꯏꯅ ꯃꯌꯥꯡꯗ ꯌꯨꯝ ꯄꯥꯜꯂꯣꯏꯗꯕꯅꯤ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯃꯣꯏꯒꯤ ꯏꯒꯤ ꯄꯟꯁꯦ ꯃꯣꯏꯅ ꯊꯤꯡꯒꯗꯕꯅꯤ ꯄꯂꯦꯝ ꯑꯣꯏꯕꯤꯁꯥ ꯅꯈꯣꯏꯅ ꯅꯆꯥ ꯅꯤꯉꯣꯜꯁꯤꯡ ꯋꯥꯔꯛꯎ